Matamgi Manipuri Wari channel asibu tabiriba kwai pumnamukpu taramna upaga loinana ikoknona khurumjari. Ngasi amuk taminarasi Chanu Lembi nipan suba tangka. Tarik pung yenglubada nungtilgi pung baro mukta silagtauri. Tarik Chanubu nungsina yengjay. Makok thakta nungsina nantibiraga. Bema, imasi hoya muk chatlukige ko. Haye mo ngantana lake. Nanaw nupido mathanta lehobane. Hoy ma. Tarik nonginda mo onsinduna harai. Tamo, akoy siya muk chatlukige. Hay ma. Ibungo telebadi udene. Pare chatnaba tawro. Mamay thaakraba anganinda tamo. Aswayda adum layramganiye. Yani. Ay phone adum tawge. Tarik magi begtagi paisa lawthoktuna. Bema, se. Yamdre lising anini. Sinane. Isana kaykino lerag hek chathose. Nongyinna. Karigino ne bema. Yamaline thare. Yamdida tamo. Akoy muk chatsarukige. Hoy. Akoy thindoktre ko. Yaranida tamo. Ado thoibia. Imasi hoy chatlukige ko. Haye mo ngana lake. Chanu, nokmi tawduna khumlai. Hoy imasi. Tarik so hospital dagi thoklai. Machanupada phone tawduna. Kadayda lege nangbo. Namitto thakraponi nangama. Tamo nonging mamangda onthokna ikaijakhre mi idea. Telaibana. Lae ma. Lae na sum tawbuduna di yaroi ne. Nachanupido mathantane lehorido. Matamse phatte haibase nang khangiba natro. Kadayda lege nangbo. Lae haiba ima. Akhoi ma sidiba. Mamanabi amaga leibane. Haima. Kadayda lege hayune nangbo. Lae haiba ima. Men geta thengnarase. Pare thuna lauko. Asumna tariksu hospital gi men geta masabu ngairi. Tanja aduda sentro Angom machu amada sanathoina thauduna chatkibadu uhowi. Tarikna. Asibu sanathoina trane. Manida. Kanangamdaba yaurajano ne. Tarik sanathoibu kauge tawbaga machanupa teleba sugari thaudoroktuna mamagi manakta khami. Tarikna. Ngaikone. Asida mukta chatlusirai bungo. Kadayda no ima. Tariksu sanathoina gari kadomda thaujinki haibado machanupa laksilapaga mapa chanaduna uhodre. Tarik koilei leiduna amuksu yengi. Bungo chatlasi. Kaidorage ima. Chatlasi se. Imana yamna manba thaina college life ki imanabi ama Chanugi mamado mayamna manba magari thoroga chatkiba. Ha, kaidano ima. Ha, nangna gari thaujalakpaduda imasu uhodre. Farese, chatlase. Nongmo phajana chatluse, imasu mayumdo khangi. Somdasu sambiga lembiga yam kanna keri. Dressing table mamangduda post tawduna photo nambi sanari. Sambina samjat paiduna lembibu amuk samhatpiri. Lembia, nangse phati phase ingubai. Ada kadoraba. Ho nangna nupa dongna tawdana mi khara phuna mi khara khatna tawbudo adane magul loina mangabane. Ado ngasi dedi tawroida. Ai gyan tarabane. Haima, basanta la iro. Basantara nakin thara khang ponte da bai. Kaptura noktura gyan ta ponte da. Nupa koi daba akhoi tomboina nongna khangna jarakpada garigi kappa yaroi nokhai ga dabane. Akhoi tombinogi nupa se khangningkreda. Nangdine tombino natraga tom kobuna ne henna pakchei. Machagi chanaba kai mayam puduna hanagung asisu machabu unaba lakli sanathoi. Gari gi thong hangdoktuna kumtharakpada nupi macha amaga maunaha amaga lengonatuna sanathoi gi mamangda wari saduna chatli amuksu sanathoi nupi macha adugi matawdo uraga mapi ira chena masado kapning tawjai mifam hongdana nupi macha aduda adumak yengduna lei.
Icha thoibi karam kandano asumna ima ichasu punna hingminagadaba. Handak mapoksigidi ima ichagi laibukta tamlamdre. Ningsinglai haukraba punsigi tangkakta pikliba machanupina mamagi makut paiduna chingbado. Nongyinna ai halehe Sanathoi. As kaino yuga thakpirakpro manamsidia. Kadaidagi yunoda glass amabudi pare imanaba mayam punbagi. Icha thoibina baba tawsile nangi imagana phone pang tawdu tawsile adadi dum laabane. Imanaba singna karibo haramdoino khangdeda. Sanathoi mapuroi bida sugatuna isau langduna hairei. Imanabagi gi hingba punsiro khoisibo officer gi nupi go oijaningdre aidine pelabani. Ngai khoda nang na marol ama pangangda ngangi ima ta nimi. Tagi tajasanu ima ta na bane aini harise. Ima Nongin magi nupi Sanathoi bu machin minsilli. Kaino ne du khalli duba. Khangni bana ngasidi nachinja sukta thadoiba nachinja dum mengeba. Angangnina mama mapagi mataudu uraga khangjadabanina Chanu makhon thokna kablai. Mama hature babana mama hature. Thaibe masu hobe chansilaktuna masubu pamkhati. Hai kaidorage ne suthubiya. Chanu makhut machaduna mapada thillaga babana mama da hatke tawriba. Thaibe mana kaidore bungo. Nongin maya ihi higatuna ima sumpagi tawnabanida. Ahing sida nungdang sida melay langganu. Nasa saurakan sida ne namay do ikayu ko. Thoibiya bobo ko tumurusiro. Sanathoi na yani ima ay gadum tuminarage. Chanu mabuktagi phanchong thaduna mamagi manakta chinsilli. Talle mamaga tumni. Thaibe mana se mamaga phajana tummo ko isu thoibiya. Ibungo nungdang sida ne pengchoraklanu ko pengchoraklanu nang asi haram laga Thaibe masu ngang dana thoki. Sanathoi na peli khat khodana yamna. Icha thoibi leirambase yamna nungsi asi haiduna machabu nungsine kolaga khajaida chuppi. Chanu makhut machaduna mamada kolaga mama tummase. Sanathoi gyan khanglak mapi teithokduna machagi manakta prap lakli. Stair chengkalakpada nupa amaga thengjinaduna mana machagi porakliba chana thaknaba singdo loina makhada haidokhi. Sanathoi pochai singdo hana khungataba makhai tiffin do hana haidokpra yengi. Tiffin do kaisu tawramdabado ubada harauchai. Machagi porakliba simatang haidomdabasidi phaida haiduna khanjari. Nupa dusu Sanathoi da hanatuna yengdaba makhai pochai singdo khungatpiraga pige haiduna mamai lekthorokpada. Sanathoi oirambaduda asaba murtigum amasu wa amata ngangnadana tuminna yengduna leinei. Sanathoi mapi ira chena mapuroi babu warowna yengjai. Nonginna warawi bayade uhodre. Sanathoi su kablai. Nonginna loksinbiyo haiduna pochai singdo pige tawbaga amuksu wakhal ama lakpagum. Matam amagi thawaidagi su hena nungsijakhibi Sanathoi di migi oikre haiduna pochai singdo nakanda thamli. Nonginna nungari ko Sanathoi. Hospital sidadi kana ngamdaba yauge. Sanathoi su kaptuna hairei. Nungaina ti hingba punsi sina siba ngairi ye tamo. Icha nupi masa ngamde haiduna mafam sida lakpane. Oh, thuna phaba oirasanu. Icha singa nungaina paluko nakok phawma chiktaba oyo. Sanathoi hena khonjal thokna kablai. Mana pariba pochai singdo nowingi makong manakta thadei. Sanathoi pochai singdo khungatpa saduna mapuroibagi khongsokna khongyagi upuldu ukthakta haptuna kapli. Nongyinna ai pharmacy degi kai leba lakpune khara hanjaramlage.
Asi haiduna prap chatki. Sanathoisu mapuroibana chatkiba maikeidu yengduna lehawi amuksu thagnaba mikupta machana leiriba kaduda hobe chinsilei adubu nungsibi machadi kanagumbi amagi lengjumda ngathaduna hipli nakanda nahan ukiba angang nupi macha adusu phamli Sinthoina che chakcharse Chanuna chaningeda be che se yumda yamna haninge kolesu yamna kaninge o yamung te leiba unaningbagi oramni ne mahane lingjelna nabani sidiko ai leigase kemta khangdrabani ne Chanu amuk sunok lei Sinthoina ima akhoi chichegi nupa yamung te leibado masak yam phajajani pambong ga se khutchaw ma bisung ga se musuk muradana wang sauradana pura hero ne ma lingjena Chanu do onsinduna thoibia nangna nan haiba yamung sanahalgi macha do natro Chanu nokmi khumlei mane Sinthoina amu mama chiche ibani se photo amta nambiyo ba haura abra nangi makhelangi do se hospital ne photo studio na tine Sinthoi mama da phone do langsili as se namo haiba ase haiduna mache da mukon sili onthok pani he noina chin naw sidi kamaina tawnia nangna marol ama photo da ngawbane nache dongna gyang kitadi ta jawba nangba Sanathoi thongjil mapandagi machagi matawdu kapna yengjeri tunglomdagi ubanina mau nahadusu sak udre Sanathoi mit usindana kappa khangli Sanathoi wakhal amada ungduna leiri nabani di nachina nawro pokmina bro Sinthoina mani Sanathoi gyan khanglak tuna tamo nang yum palaba ko Sanathoi machagi chanaba porakliba chana thaknaba kharadusu thongjil mapanda tapna thamduna wade amata ngangda mafamdudagi ningba kaina thoglakli amuksu mapi teithokduna momo nokche apokpi mamatana taibungsida sengba mamane haiba khak yade ko aina thawum tara naupuduna aigi nungsiba igi mari nungsiba magi khudoldi aitagi chanati aina ibuk thoki ichaoina bukjarabasu ichabu chawnabu yokpirakpa nakon birakpa mamana ichagi di asengba mamane aidi kakpadaba natte nokadabane ichagi afaba tangkhalakpada ichana harau nungaina leijakhibada ai kafam thokte aidi nokadabane asuk yamna harau ta yamna hingjariba imungsida ai yetlaroida punchi chupa ichagi mafamda nangbu pokpi namane nachinduna ima haina koromo haibase khak hairaro aigi punsigi thagonaduna leiriba maichakse kanamatada maisa phanganingdre Sanathoi ningba kaina mafamdudagi khong thangdorakli amuksu machagi nungsiba momon minokto ningsingduna tarakliba mapido teithokjai somdasu masado ihei hinadabagum karigum teleiba machanupigi kada prap changlei thongjin mayada leptuna oi nang sida law chanbi phuk hagotuna mabungi manakta changlei kaino yambo nangi bullet girl se kadobula inoba handak yam toine lai se kaigino mundrang amadai leine angang ni kaina chambi mabungda khujina si i asiyambong mi tani sida agi kada phamobane ing hunde madi kadobula iba yambo lembi se masak su phajai ko mana na hangai nupa dongna tawbagi khara phuna khara net tawraga sum leibagi khangdabane hojikdine frock selaga lai खूब फजमा यामबो makadi as yam phajai da
ꯑꯩꯗꯤ ꯂꯦꯝꯕꯤꯁꯦ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯉꯣ ꯌꯥꯝꯕꯨꯡ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩꯌꯦ ꯅꯪꯒꯤ ꯀꯟꯀ꯭ꯂꯨꯖꯟꯗꯣ ꯑꯩ ꯈꯪꯉꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯀꯩ ꯍꯥꯏꯗꯣꯏꯕ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯂꯦꯞꯍꯧꯔꯣꯀꯣ ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯝ ꯆꯝꯅ ꯍꯧꯖꯔꯛꯄꯤ ꯂꯦꯝꯕꯤꯅꯤ ꯅꯨꯄꯥꯗꯧꯅ ꯊꯦꯡꯉꯥꯎ ꯂꯩꯉꯥꯎ ꯂꯩꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯂꯩꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯑꯁꯦꯡꯕ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯕ ꯃꯇꯝ ꯂꯥꯛꯂꯗꯤ ꯑꯍꯣꯡꯕ ꯑꯣꯏꯔꯛꯏ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯂꯦꯝꯕꯤꯁꯦ ꯍꯣꯡꯂꯦ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯅ ꯇꯂꯩꯕꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯄꯥꯝꯖꯔꯨꯕꯒꯤꯅꯤꯀꯣ ꯑꯗꯨꯕꯨ ꯇꯦꯂꯩꯕꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯁ ꯑꯩ ꯑꯃꯨꯛ ꯍꯣꯏꯗꯒ ꯂꯥꯛꯑꯔꯣꯏꯗ ꯌꯥꯝꯅ ꯏꯀꯥꯏ ꯑꯗꯣ ꯑꯩꯅ ꯃꯥꯇꯕꯨ ꯁꯨꯝ ꯎꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯖꯔꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯈꯪꯂꯦ ꯌꯥꯝꯕꯨꯡ ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯁꯦ ꯌꯥꯝꯅ ꯈꯪꯖꯤꯟꯅꯗꯦ ꯑꯩ ꯅꯪꯅ ꯄꯥꯝꯗꯕ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯌꯦ ꯅꯪꯅ ꯍꯥꯏꯕꯗ ꯏꯟꯖꯒꯦ ꯑꯩ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯌꯥꯝꯕꯨꯡ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯨ ꯅꯪꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯖꯒꯦ ꯌꯥꯝꯕꯨꯡ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯝꯇ ꯈꯪꯖꯤꯟꯅꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯆꯅꯨꯁꯨ ꯃꯁꯥ ꯈꯔ ꯐꯒꯠꯂꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯦ ꯋꯥꯡꯅ ꯁꯥꯔꯕ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯄꯥ ꯃꯆꯥ ꯐꯝꯃꯤꯟꯅꯔꯤ ꯆꯅꯨ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯦꯌꯔꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯁꯝ ꯍꯥꯠꯄꯤꯔꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯅꯣ ꯆꯅꯨ ꯃꯁꯥꯗꯣ ꯏꯁꯨ ꯁꯨꯒꯠꯂꯤ ꯑꯁ ꯕꯕꯥ ꯅꯥꯏꯀꯣ ꯇꯞꯅ ꯍꯥꯠꯂꯣ ꯍꯥꯏꯔꯒ ꯅꯁꯝꯅꯦꯅ ꯇꯧꯔꯤꯁꯤꯅ ꯄꯨꯟꯕꯅ ꯂꯣꯏꯔꯦꯅꯦ ꯑꯗꯣ ꯕꯕꯥ ꯉꯁꯤꯗꯤ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯆꯥꯕꯣ ꯌꯦꯔꯨꯝ ꯆꯥꯁꯤꯔꯣ ꯑꯧ ꯌꯥꯏꯅꯦ ꯌꯦꯔꯨꯝ ꯍꯥꯏꯔꯗꯤ ꯍꯔꯥꯎꯔꯤꯕ ꯅꯪ ꯑꯃꯀꯣ ꯌꯦꯔꯨꯝ ꯆꯥꯃꯟꯗꯅꯅꯦ ꯅꯁꯛꯇꯨ ꯌꯦꯔꯨꯝ ꯃꯥꯜꯂꯛꯑꯕꯅꯦ ꯑꯁ ꯌꯦꯔꯨꯝ ꯃꯥꯟꯒꯦꯔꯥ ꯁꯅꯥꯎ ꯃꯥꯟꯒꯦꯔꯥ ꯕꯕꯥ ꯌꯦꯔꯨꯝ ꯊꯣꯡꯁꯤꯀꯣ ꯍꯣꯏ ꯃꯤ ꯆꯥꯊꯣꯏꯕꯤ ꯅꯪꯕꯣ ꯑꯁ ꯕꯕꯥ ꯌꯦꯔꯨꯝꯗꯨꯃ ꯊꯣꯡꯉꯕ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯀꯥꯡꯉꯧ ꯑꯃꯒ ꯉꯧꯔꯕ ꯑꯗꯨꯒ ꯐꯖꯅ ꯆꯥꯊꯔꯕ ꯑꯁ ꯇꯤꯟꯗꯨꯝ ꯌꯣꯠꯂꯤꯗ ꯕꯕꯥ ꯅꯪꯒꯤ ꯆꯈꯥꯎꯁꯤꯗꯤ ꯆꯥꯊꯣꯏꯕꯤ ꯐꯠꯇ꯭ꯔꯣ ꯃꯤꯁꯤꯅ ꯃꯁꯛ ꯐꯖꯩꯅꯦ ꯅꯃꯥꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯅꯣꯡꯌꯤꯟ ꯈꯪꯍꯧꯗꯅ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯊꯣꯛꯈꯤ ꯍꯥ ꯕꯕꯥ ꯏꯄꯥꯕꯨ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯆꯅꯨ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯅꯣꯛꯁꯤꯟꯅꯩ ꯑꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯉꯥꯡꯅ ꯃꯀꯣꯛꯇꯣ ꯆꯦꯞꯊꯗꯨꯅ ꯀꯟꯅ ꯌꯦꯡꯂꯤ ꯕꯕꯥ ꯀꯅꯥꯅꯣꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗ ꯅꯣꯡꯌꯤꯟꯁꯨ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯥꯍꯜꯅꯤꯅꯦ ꯁꯅꯥꯍꯜ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯕꯕꯥ ꯑꯃꯨꯕ ꯃꯆꯨꯒꯤ ꯁ꯭ꯋꯤꯞ ꯑꯗꯣ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤ ꯒꯥꯔꯤꯗꯒꯤ ꯇꯦꯂꯩꯕ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯆꯅꯨ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯏ ꯅꯣꯡꯌꯤꯟꯁꯨ ꯍꯔꯥꯎ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤꯅ ꯂꯦꯡꯒꯣꯟꯅꯩ ꯎꯗ ꯀꯨꯏꯔꯦꯗ ꯏꯇꯥꯎ ꯅꯨꯡꯉꯥꯏꯔꯤꯀꯣ ꯁꯅꯥꯍꯜꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯂꯛꯏꯗꯨꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯤꯡꯁꯤꯡꯕꯤꯔꯛꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯁꯨ ꯆꯍꯤ ꯑꯃꯗꯤ ꯍꯦꯜꯂꯝꯂꯅꯤ ꯅꯣꯡꯃꯇ ꯂꯥꯛꯄꯤꯄꯣꯟꯇꯦꯕ ꯅꯣꯡꯌꯤꯟꯁꯨ ꯅꯣꯛꯂꯛꯏ ꯋꯥꯔꯧꯅꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯃꯇꯥꯡꯅꯅꯦ ꯊꯕꯛꯁꯦ ꯊꯥꯗꯣꯛꯄ ꯍꯦꯛꯇ ꯌꯥꯗꯕ ꯏꯄꯥ ꯏꯆꯥꯗꯪꯒ ꯂꯩꯔꯦ ꯃꯤꯔꯣꯜꯅꯒ ꯂꯩꯇꯕꯁꯤꯗ ꯁꯤꯅ ꯈꯔ ꯍꯦꯟꯅ ꯊꯕꯛꯁꯦ ꯀꯣꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯅ ꯍꯦꯟꯅ ꯊꯕꯛꯁꯦ ꯌꯥꯝꯃꯦꯅꯦ ꯏꯇꯥꯎ ꯁꯅꯥꯍꯜ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯣꯡꯌꯤꯟꯗ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯒ ꯌꯥꯔꯦ ꯏꯇꯥꯎ ꯅꯪ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯅꯣꯡꯌꯤꯟꯁꯨ ꯅꯣꯛꯂꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯎꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯈꯣꯏꯒꯤ ꯄꯥꯎꯗꯤ ꯇꯠꯇꯅ ꯑꯗꯨꯃꯛ ꯇꯥꯏꯗ ꯏꯇꯥꯎ ꯁꯅꯥꯍꯜꯅ ꯅꯠꯇꯦ ꯐꯝꯍꯜꯂꯔꯣꯏ ꯍꯥꯏꯔꯣ ꯑꯩꯈꯣꯏꯕꯣ ꯅꯣꯡꯌꯤꯟꯁꯨ ꯅꯨꯡꯁꯤꯅ ꯁꯅꯥꯍꯟꯗ ꯀꯣꯟꯁꯤꯜꯂꯤ ꯀꯔꯤꯒꯤ ꯐꯝꯗꯕꯅꯣ ꯏꯇꯥꯎ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯔꯕ꯭ꯔꯣ ꯏꯇꯥꯎ ꯅꯪꯃꯛꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯧꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯒꯅꯤ
Matam kuina unarudraba marup anido lengonaduna amuk toiba nok-noktana wari sari. Itaw, ngasidi suti hekta lauraga ipa ichaga mamaga pulap hekta laabani. Chak chatharurage haidana. Sadadi kaino itaw. Aisu ibema nabagi suti lauraga lairibani. Ngaikho itaw. Ibema bu khara farabo. Chanuda amuk onsinduna. Icha kasu tawdre ko. Chanu nomi tawduna kumlai. Phare. Nongyinna. Yen nga ok ngasidi hekta chatharadabani. Akoi ibemagina yerumaina chajarani. Tharikna amu. Aikoina nga charaga karigi ichana yerum chadoino. Ai isa sidi yerum nebu hairadi thawai thajaragena leirabani bema. Ye ikaw kawine. Syamdubu ponam ga tawge. Kay leraknaba. Telaybaga icha tombiga su yaure edana. Lao. Ngasidi icha singa kakaga wari yamna leiko. Chanbina. Kaka, aidi ok oina chadoini. Tharikna. Karigi ok no. Masigi angang sidiba. Yengun he. Sanahalna. Ay, nang yumda chatlagera. Nongyinna amu. Nungai kidreda. Akoi sanahalga Tharik kase. Nabani ko. Ay saurakani ko. Icha tombina chaningba makai kakana loida thongandoini. Chani. Telayba machanupida mamit khana yengli. Mi tila agane nangi lawbido harakanu ko. Sanahalna amu. Noina chinanaw amu khanaro ko. Nama e bucket ama leiribanina just maina ojarani. Khanaw. Tharikna. Haima, yambungsa karino ngangbiribudubo. Mayam suwawa nongminay asumna nongyin sanahan Tharik Telayba Chanbiga loinana imungda changlai. Nongyin na masabu samduna puchinbiri. Chanbina. Che, nangdi nasak yam fajaye. Wah, samgase yam fajaye. Kay chage ba? Nungtigine baba ibanina thong hinjangdo adum chahida. Tharikna. Icha na hek ngang thorakpasidiba imadi onthokna nusikre. Noina manaba Telaybaga nanaw nupisiga dine imai pema. Lore mare yetnabadane sirabani. Mabungsina marolama mi karemnaba usittaba hikraba. Sanahalna amu. Adubudi mama advocate ki machani dana. Hoida yambungcha mapa doctor longdana lemthoiba sadegi saruk asina dum phaida. Chanu sunokli. Haima. Imaga pabunga sidiba. Nongyinna amu. Noyani ko angang singsigi mamang sida. Khangdreda tamo nongyin. Aidi icha nupa sisune hayeng graduate ka loiraga lo tamansira khalliye. Doctor oidoi saruk. Doctor ga sidine supa me pamjadre mapa haktaktegi khire. Sanahalna. Mama haktaktegi aisu itaw. Ukil kaise pungki he khire. Makoi mayamsu wawa nokminay. Somda Telaybadi mayamna ngangnariba saknariba mayamdo amata tade magi fondo puthokduna Chanuda message kana thari. Oi, khongtekpi nayumda laaga usinadridubu karigino. Chanu su nokmi tawduna Telaybada yengduna amuksu message halli. Kaidobula ino yambung ayamni ikaye. Yare bema ikai sinara anu. Nasaktom ta yengidana. As ikaye. Tharikna. Chambia nachega kai chanabdu seminar chodana ima su changla age. Chambina samduna Chanubu sakumda changminara e chakum hek yorokpaga Chanbina. Che noi mamadi. Chanu sor sangna hontaduna Chanbida yengli. Noi yambungna kemta haraktabro. Harakte. Sese kamaina haidino khangdrada. Yambungda hango. Tanja hek chanana Chanbida phone ama lai haiduna yenglubada Lembi orambaduda paikhatli. Lembina. Kaida leige bai. Pabungne imane aine yambungne akoi pulak
ꯄꯥꯕꯨꯡꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯂꯤꯌꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯗꯣ ꯃꯣꯏꯗ ꯑꯣ ꯚꯥꯏ ꯌꯥꯝꯕꯨꯡꯗꯤ ꯂꯩꯇ꯭ꯔꯣ ꯌꯥꯝꯕꯨꯡꯗꯤ ꯑꯁꯤꯗ ꯐꯝꯍꯧꯋꯦ ꯄꯥꯏꯍꯜꯂꯣ ꯍꯥꯏꯔꯣ ꯂꯦꯝꯕꯤ ꯃꯔꯩ ꯏꯇꯠ ꯇꯠꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦꯗ ꯅꯣꯏ ꯌꯥꯝꯕꯨꯡꯗꯣ ꯁꯨꯝ ꯃꯪꯗ ꯎꯔꯝꯃꯦ ꯍꯥꯏꯕꯅꯤꯗ ꯁꯦꯁ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒ ꯃꯪꯗ ꯌꯥꯝꯅ ꯎꯅꯩꯀꯣ ꯅꯕꯥꯅꯤ ꯀꯣꯏꯅꯔꯕꯣ ꯀꯣꯏꯅꯔꯗꯤ ꯁꯠ ꯍꯥꯏꯔꯛꯑꯣ ꯑꯩ ꯏꯃꯥꯗ ꯍꯥꯏꯒꯦꯕ ꯍꯥꯏꯔꯁꯨ ꯁꯥꯎꯔꯛꯑꯣꯌꯦ ꯇꯥꯅꯤꯡꯗꯦꯍꯦ ꯋꯥꯊꯤꯗꯤ ꯑꯩ ꯊꯝꯃꯒꯦ ꯑꯌꯥ ꯉꯥꯏꯈꯣꯍꯦ ꯌꯥꯝꯕꯨꯡ ꯄꯥꯏꯍꯜꯂꯛꯀꯦ ꯆꯟꯕꯤꯁꯨ ꯀꯥꯗꯒꯤ ꯌꯥꯝꯕꯨꯡ ꯀꯧꯗꯨꯅ ꯊꯣꯛꯂꯛꯈꯤ ꯆꯅꯨ ꯃꯁꯥꯗꯨ ꯆꯤꯡꯅꯔꯞ ꯇꯧꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯀꯞꯅꯤꯡ ꯆꯧꯗꯨꯅ ꯆꯤꯌꯔꯗꯨ ꯆꯤꯡꯊꯣꯛꯂꯒ ꯇꯞꯅ ꯐꯝꯊꯩ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯆꯔꯥꯡꯅꯕꯒꯨꯝ ꯌꯥꯝꯕꯨꯡ ꯅꯪ ꯑꯩꯅ ꯊꯥꯖꯗꯕ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯇꯧꯅꯨꯀꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯝꯅ ꯆꯔꯥꯡꯅꯔꯤꯕ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤꯀꯣ ꯌꯥꯝꯕꯨꯡ ꯈꯨꯡꯕꯪꯅꯔꯕ ꯋꯥꯈꯜꯁꯤꯡꯗꯨꯅ ꯀꯥꯗꯒꯤ ꯍꯥꯏꯔꯞ ꯊꯣꯛꯂꯛꯄꯒ ꯇꯦꯂꯩꯕꯅ ꯍꯜꯂꯣ ꯂꯦꯝꯕꯤ ꯌꯥꯝꯕꯨꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯦꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯐꯔꯦꯁꯦ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦꯀꯣ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯣꯏꯁꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯀꯩꯝꯇ ꯇꯧꯗ꯭ꯔꯦꯕ ꯌꯥꯝꯕꯨꯡ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦꯕ ꯁꯦ ꯆꯅꯨꯅ ꯑꯩꯁꯤꯕꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄꯤ ꯇꯥꯔꯗ꯭ꯔꯥ ꯂꯦꯝꯕꯤ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ